Meewoi Lising ani Henbana Saruk Yaduna Miyamgi Numit Pangthokhre. Meewoi Lising amaga humfu marina makoi gi pendaba waka cherol sing pisilaki haina DC Thobal Hantem Subasna Fongdorakli. Thobal District Administration na thakudingi ahan batang zanumita pangthokpa haukiba Miyamgi Numit ngarangsu Meewoi Lising kayana Saruk Yaduna Thobal DC Complex ta leiba Election Counting Hall da Miyamgi Numit Thauram Pangthokhre. Department khuding maki stall kuntrarom Pangthoktuna ngarang ayuk pung 12dagi hauduna pangthokiba thoram adu mi yamba henkibana nungthil pung 2 da loisinba ngamkidabaga loinana numidang wairam pung 6 fauba chathaki thoram aduda akhannaba oina chahi humdra helaba ahal singidamak akhannaba counter hangdoktuna PMJAY gi health card sabagi khudong chaba singsu pikhibaga loinana health card singsu khudakta yenthokhi Miyamgi Numit adubu yawba lakhiba ahal amana fongdorakpada kadaida chatlaga PMJAY health card tanthokadagi khangdana lairamba adu Deputy Commissioner na Miyamgi Numit sinbiduna ngasidi khudakta sabiduna PMJAY health card pibire masigidamak DC bu ngamkhai leitana thagatpa fongdokchari haiki Thoramaduga mari leinana Deputy Commissioner Thobal Hantem Subas IAS na haikibada Miyamgi Numit thoram asida Meewoi Lising ama humfu marina makoi gi pendaba wakat singi cherol sing pisilakibaga loinana Meewoi Lising ani henna Saruk yaba lakhi district level officer singna yamna kanna hotnabiduna lakliba miyam adugi pendaba sing khudakta solve tawnaba hotnakhi akhanaba ama oina hapsaba chahi humdra helaba ahal singi oina khudakta ahal kuntareta PMJAY health card sing yenthokhi baga loinana CMHT card sing su khudakta saraga yenthokhi haiki mahakna makhata na hai district asida leiriba miyamgi mateng pangnaba pangthoksariba Miyamgi Numit asi Mathangi thadasu March ki ahan mathang zanumita pangthokani masidasu miyamna saruk yabiyu hairaduna thoram asibu mapung fahankiba pumnamakta thagatpasu fongdokhi ngasisu yamlaba miyam amana ayu matadagi hona queue lengnaraga ekhoigi makoi gi pendaba wakat mayam ekhoigi district level officer sing sida puraga lai ngasigi oina ekhoina grievance 1064 lising amaga mari receipt away total oina koi na pabada Meewoi lising ani ekoi gi Miyamgi Numit asida tili district administration ki side ama suma ka loina riba district level officer singna koi na ngami ba makai khudakta solve to yaba grievance kai koi na solve to raga ngasigi oina ekoi khudakta ekoi na ngasigi special keno ina hapchariba sahi humdra helaba halaman singi PMJAY card sabase koi khudakta lakpa Meewoi kungatareta ekoi PMJAY card saraga yenthokchagi aduga CMHT card su khudakta saraga ama yenthokchagi asmai tawduna district asida leiriba praja singi problem mayam grievance mayam solve tawna ekoi na pangthoksariba Miyamgi Numit asi mathangi thadasu ekoi March ki ahanba Saturday da koi Thobal district ki oina soi na pangthokani adudasu miyamna sahajog pina biu haiduna ina Thobal district administration side ki apin tawjari amasho ngasigi thoram asigu mapung phana banabada mateng pangbira pumda puna mapu tagat phungdok sari